Manipur ki veteran nupi sanaroi mari taramna okhrei International Women's Day ga mari leinana Innovative Artists Welfare Association amasung American University US na Manipur da veteran nupi sanaroi mari bu taramna okhrei Pangai de leiba Chasi Family Restaurant cha pangthokiba thorom aduda saknairaba athlete Lorembam Sawabati veteran footballer Khaidem Danapati cricket ki sport manager Frailatpam Chanchan amasung power lifter Athokpam Rozibu Taram Oki Chahi Sigi Mars Kuntaraga Manga the Pangtokiba International Women's Day Mari Lenana Women of Substance Award Ki Meeoi Marifu Rom Khangatpada Manipur gi oina nupi veteran sanaroi mari asiara kibani Innovative Artists Welfare Association ki country head Dr. Bome Chana veteran sanaroi mari asibul lemjaningai oiraba award asipi neba khangalakpada pen bafongdokhi Thasi kungani thoida Jammu and Kashmir ki Pahalgam the terrorist singi attack ta lamkoibu kuntaru hatraba matung India lengak na paikhlak leba security gi oiba tongan bakongthang asna Pakistan amasung India gi marakta lan thoklak payai kibada ki Pakistan gi masing yamlaba army kaya paktak na resignation paper pesan nakre hari Pakistan army gi general headquarter Rawal Pandit ki thokpa confidential advisory notice amagi matung inna hojik India lengak na security ki oiba measure kaya lokhat patana tana India amasung Pakistan gi gamkhoi paring de India gi leiriba security personnel singna sathakliba security gi movement asida Pakistan gi army singna makhoi gi mathakta lan horokpa yai haiba singna badagi haiba Pakistan gi masing yamlaba army sing paktakna resignation pisilakibani nakal amoromda Pakistan gi masing yamlaba Army sing na pagtakna na resignation petition ba asiga mari lainana Major General Faisal Mahmud Malik HIM DG ISPR na Pakistan da leiriba army officer amadi soldiers sing da moral down tawtuna makhangan bagal loinana siraba tanfam asida aikhoi masil amatu oina lemin duna Pakistan gi damakta lemin na mathau tai haina khangan khrei ningsing baya badi Pahalgam attack thokraba matung India renga ki maikei dagi Pakistan gi mathakta yaning da phongdok tuna India da visa pai duna leiriba Pakistan national sing athuba matam da India thadok na bakhangan batana tana India amasung Pakistan gi marakta tauna khiba Indus water territory adu khudak gi handokpa yauna tongan warep kaya laukhiba leirabani aduga mathangi update asina kanglai pakapun bu kholaudi gi lokhacherake tonjangi PDF ka CDF ka kapna bada PDF ta yaw Kuki zomi mapan sikre ngasi gan salute pi bada pikre haina kanglai pakapun bu kholauna update tobiri US na Yemen da airstrike chathabada African migrant humfugani pansire Yemen gi awang nongchup thangba Houthi militant singna khudum chansin ba mafam amada US na airstrike chathabada detention center amada laiba African migrant humfugani pansire haidi lalolup asigi TV channel oiriba Al Masrina Fongdorokpagi matung ina Yemen gi Sada province ta US na airstrike chathaduna Houthi singi mathakta landarakpadagi detention center amada laiba Africa gi mioi humfugani pan sikhibaga loinana atopa mioi nifuga tare na soki hairi US na nongthaktagi landa chatharakiba aduda mafam adugi yum singchu chauna amangata thoki US na airstrike chathaduna Africa migrant humfugani pan hatki haina militant group asina fongdoklabasu US military na karigumba warol amata fongdokpa laitri US President Donald Trump na mamang thagi taraga mangada Houthi militant singi mathakta airstrike tathanaba yathang pikraba matungda US Central Command na Houthi militant singi lotfam singda airstrike 800 ki mathakta chathaki haibagi matungda ngasi gi thawdo asi thokibani Houthi militant na African migrant kaya sikhiba sida militant group asigi mioi kaya su aso open nangki sadada laiba migrant detention center asida hauji Africa gi mioi chamaga taraga manga rom changjafam lauduna leiribani Yemen da Humanitarian crisis talk to na hawkiba chahi taraga mathoidagi leibak aduda unkhatnabagi fibam laklabasu Africa gi mioi sing hi tongduna Saudi Arabia fauduna thabak thinabagi damak Yemen da leptuna changsilaki hairi International Organization for Migration IOM na migrant sing na makhoi butuhat piba phajin biba misi mina thoan ba amadi lambi gi khudong thiba kaya mayok narabasu unkhatnariba Yemen da changsilakpa leptri hairi mamang chahi da su migrant 60,900 Yemen da changsilaktuna hingnaba hotnari tha asigi anganba sarukta US na Red Sea da leiba Ras Asia Oil Terminal da airstrike chathaduna mioi humfutara mari hatki amasung mioi chamaga humfutara mathoina aso apan nanghan ki haina Houthi na chalaiba lengana fongdoragli thawdo asibu Houthi gi maikai degi michamda atamnana aki tujung pohan bani amasung thawong asi war crime ni haiki salai direct ki firal da thawoi usat khidaba sing chaibi saitheng phangnaba thawni khrei punna hingminabagi wakhal chenminasi Lorembam Ramesor Kyamgai Khagemba Committee Peace and Integrity Committee Kyamgai Big amadi all Kyamgai nupi chakhu tharangdop na pulaga kalengi nongma panma numit ka mari leinana Kyamgai bu koliba mongyam maningthau amadi Khagemba macha anigi mafamda salai tarek ki firal bu Kuki daro singna mai thakiba du yaning da baga loinana chesin hanjinnaba
ꯐꯠꯇꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯕꯨ ꯆꯩꯔꯥꯛ ꯐꯪꯅꯕ ꯊꯧꯅꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯩꯔꯥꯎ ꯏꯁꯀꯤ MLA ꯑꯦꯜ ꯔꯥꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯤꯌꯥꯝꯒꯩꯒꯤ ꯑꯄꯨꯟꯕ ꯃꯤꯌꯥꯝꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯦꯞꯇꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯄꯦꯟꯗꯕꯗꯒꯤ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯍꯟꯅꯕ ꯏꯕꯨꯙꯧꯗ ꯊꯧꯅꯤꯖꯕꯅꯤ ꯍꯥꯏꯈꯤ꯫ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤꯅ ꯃꯤꯇꯩꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯃꯤꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯃꯈꯛ ꯀꯥꯏꯊꯣꯛꯂꯒ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯈꯟꯅ ꯅꯩꯅꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜ ꯆꯦꯟꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯛꯀꯤ ꯀꯟꯚꯦꯅꯔ ꯆꯤꯡꯉꯥꯈꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯄꯍꯜꯒꯥꯝꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯇꯧꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯨꯟꯅ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯇꯧꯔꯒ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯖꯤꯜꯂꯒ ꯈꯨꯗꯛꯇ ꯇ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯇꯦꯔꯔ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯈꯤ꯫ ꯂꯣꯏꯅꯅ ꯄꯍꯜꯒꯥꯝꯒꯤ ꯑꯦꯇꯦꯛꯇ ꯑꯁꯥꯝꯒꯤ MLAꯅ ꯋꯥ ꯈꯔ ꯍꯥꯏꯔꯨꯕꯒꯤꯗꯤ ꯈꯨꯗꯛꯇ ꯐꯥꯕ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯖꯤꯔꯤꯕꯥꯝꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯅꯨꯄꯤꯁꯤꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯠꯈꯤꯕ ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ MLA ꯑꯃꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯈꯤꯕ ꯑꯗꯨꯕꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯟꯒꯗꯕꯅꯤꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯣꯡꯒꯥꯎꯅꯕꯗꯤ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏ ꯂꯥꯏꯐꯝꯂꯦꯟ, ꯀꯧꯕ꯭ꯔꯨ ꯊꯥꯡꯖꯤꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯉꯁꯤꯁꯨ ꯆꯪꯗꯨꯅ ꯈꯨꯔꯨꯝꯕ ꯉꯝꯗ꯭ꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯥꯏ ꯅꯤꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯔꯝꯗꯝꯅꯤ, ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯜꯂꯨ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯙꯔꯃꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯆꯩꯔꯥꯛ ꯄꯤꯌꯨ ꯑꯃꯗꯤ ꯈꯨꯗꯛꯇ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯤꯌꯥꯝꯒꯩ ꯈꯥꯒꯦꯝꯕ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯁꯟꯗ꯭ꯌꯝ ꯒꯟꯙꯔꯥꯖꯅ ꯐꯣꯡꯗꯣꯔꯛꯄꯗ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯂꯩꯖꯔꯤꯕ ꯌꯦꯛ ꯁꯂꯥꯏꯒꯤ ꯐꯤꯔꯥꯜꯕꯨ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯨꯅ ꯅꯩꯍꯠꯄꯤꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕ ꯑꯗꯨꯕꯨ ꯄꯦꯟꯗꯕꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯅꯣꯡꯃ ꯄꯥꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯕꯨꯙꯧꯗ ꯑꯔꯥꯟꯕ ꯇꯧꯔꯤꯕꯁꯤꯡꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯊꯕꯛꯅꯤ꯫ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯏꯇꯤꯍꯥꯁ ꯂꯩꯖꯔꯕ, ꯆꯍꯤ ꯀꯨꯏꯅ ꯂꯩꯔꯛꯂꯕ, ꯂꯣꯜ ꯂꯩꯖꯕ, ꯃꯌꯦꯛ ꯂꯩꯖꯕ ꯐꯨꯔꯨꯞꯅꯤ꯫ ꯃꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕꯗꯒꯤ ꯑꯔꯥꯟꯕ ꯇꯧꯈꯤꯕꯁꯤꯡꯕꯨ ꯆꯩꯔꯥꯛ ꯐꯪꯍꯟꯅꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯕꯨꯙꯧꯗ ꯅꯤꯖꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯄꯨꯟꯅ ꯈꯨꯔꯨꯝꯂꯒ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯧꯅꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯤꯔꯥꯜꯕꯨ ꯎꯁꯤꯠꯇꯕꯁꯤꯡꯅ ꯆꯩꯔꯥꯛ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯈꯤ꯫ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯆꯅꯨꯔꯥꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯀꯣꯁꯦꯝꯅ ꯂꯧꯕ 12 ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯂꯕ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯆꯅꯨꯔꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯃꯩꯇ꯭ꯔꯝꯒꯤ ꯃꯜꯇꯤꯄꯔꯄꯣꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯅ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯤ ꯆꯦꯌꯔꯃꯦꯟ ꯑꯦꯟ ꯏꯔꯥꯕꯟꯇ, JBꯒꯤ ꯃꯦꯝꯕꯔ ꯁꯨꯅꯤꯜ ꯁꯥꯍ, DGM ꯑꯦꯟ ꯁ꯭ꯌꯥꯝꯆꯟ, ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯆꯅꯨꯔꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ K. ꯒꯦꯂꯟꯊꯣꯏ, ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯃꯩꯇ꯭ꯔꯝꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯄꯨꯔꯕ ꯁꯨꯟꯗꯔ ꯗꯥꯁꯅ ꯗꯥꯏꯁ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯤ ꯆꯦꯌꯔꯃꯦꯟ ꯑꯦꯟ ꯏꯔꯥꯕꯟꯇꯅ ꯌꯨꯅꯥꯀꯣꯒꯤ ꯑꯣꯏꯅ ꯆꯅꯨꯔꯥ ꯁ꯭ꯀꯨꯜ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯀꯦꯝꯄꯁ ꯑꯃꯅꯤ ꯑꯃꯗꯤ ꯅꯧꯅ ꯍꯥꯡꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯗ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯌꯥꯎꯅ ꯄꯔꯁꯦꯟꯇꯦꯖ ꯋꯥꯡꯅ ꯄꯥꯁ ꯇꯧꯔꯛꯄꯗ ꯃꯍꯥꯛꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯁꯦꯝꯕꯗ ꯁ꯭ꯀꯨꯜ ꯈꯛꯇꯒꯤ ꯗꯥꯏꯇ ꯅꯠꯇꯅ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯩ꯫ ꯃꯃꯥ ꯃꯄꯥꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯤꯁꯇꯦꯝ ꯃꯌꯥꯝ ꯂꯩꯕꯒꯤ ꯑꯃꯗꯤ ꯍꯣꯠꯅꯕꯤꯕꯒꯤ ꯑꯐꯕ ꯃꯍꯩꯔꯣꯏ ꯄꯨꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯗ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯀꯧꯔꯒ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯆ ꯀꯌꯥ ꯑꯃ ꯇꯥꯍꯟꯈꯤꯕ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯒꯠꯄ ꯉꯝꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯃꯈꯥ ꯇꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯅꯕꯁꯨ ꯃꯍꯥꯛꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯂꯥꯟ ꯃꯔꯛꯇ ꯁꯤꯔꯨꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤꯂꯦꯟ ꯑꯃ ꯁꯦꯝꯅꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯇꯁꯦꯡ ꯇꯁꯦꯡꯅ ꯈꯪꯂꯕ ꯐꯥꯎꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫
ꯑꯁꯤꯒꯨꯝꯕ ꯂꯥꯟ ꯃꯅꯨꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐ꯭ꯂꯥꯋꯔ ꯑꯣꯏꯕ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯃꯤꯡꯗ ꯄꯥꯡꯊꯣꯛꯀꯗꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯂꯤꯕ ꯃꯦ 10ꯗꯒꯤ 12 ꯐꯥꯎꯕ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ 5ꯔꯛ ꯁꯨꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ PR ꯂꯩꯉꯥꯛ ꯑꯁꯤꯅ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 6.30 ꯀꯥꯏꯊꯣꯛꯂꯦ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯋꯥꯍꯪꯗꯤ ꯂꯥꯟ ꯃꯅꯨꯡꯗ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ 33 ꯔꯣꯝ ꯑꯁꯤꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯇꯁꯦꯡꯅ ꯂꯥꯟ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛ ꯑꯃꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯀꯅꯥꯅꯁꯨ ꯇꯧꯅꯗꯦ꯫ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯍꯟꯊꯣꯛ ꯑꯃꯗꯤ ꯆꯞ ꯆꯥꯕ ꯃꯍꯥꯎ ꯑꯗꯨꯗꯤ ꯂꯝꯗꯝ ꯑꯗꯨꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯄ, ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯁꯥꯒꯠꯄ, ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯎꯠꯄ ꯑꯗꯨꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯛꯇꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯉꯝꯗꯅ ꯏ-ꯅꯥꯏ ꯇꯥꯕ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯑꯔꯦꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯐꯥꯎꯕ ꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯈꯝꯗꯣꯡ ꯌꯥꯏꯇꯣꯡꯕ, ꯁꯛꯇꯤ ꯂꯩꯕ ꯍꯥꯏꯕꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯆꯌꯣꯝ ꯁꯥꯗꯨꯅ ꯉꯥꯛ ꯁꯦꯜꯂꯒ ꯆꯠꯀꯗꯕ ꯃꯤꯑꯣꯏ ꯈꯔ ꯅꯠꯇꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯗ ꯀꯩꯗꯧꯉꯩꯗ ꯁꯔꯨꯛ ꯌꯥꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ꯫ ꯃꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯏꯪ-ꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯕ ꯑꯗꯨ ꯇꯥꯛꯅꯕꯒꯤꯗꯃꯛ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 6.30 ꯀꯥꯏꯊꯣꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯀꯥꯏꯊꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯟꯌꯥꯝ ꯑꯁꯤ ꯑꯔꯦꯝꯕꯗ ꯆꯥꯗꯤꯡ ꯇꯧꯕ ꯇꯥꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 6.30 ꯑꯁꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯤꯑꯣꯏ 60,000 ꯍꯦꯟꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯏꯐ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗ ꯊꯥꯗꯕꯤꯕꯅ ꯍꯦꯟꯅ ꯃꯍꯩ ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯗ PR ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯆꯨꯞꯂꯤ ꯄꯥꯏꯔꯤꯕꯁꯤꯡꯅꯁꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ PR ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯔꯤꯕꯁꯤꯡꯅ ꯈꯪꯕꯤꯒꯗꯕꯗꯤ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯂꯩꯇꯕ ꯁ꯭ꯇꯦꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ꯫ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯃꯤꯌꯥꯝꯕꯨ ꯑꯣꯄꯟ ꯖꯦꯜ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯤꯉꯩ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯆꯍꯤ 2 ꯐꯥꯔꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯔꯥꯏꯕꯤꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯈꯨꯔꯖꯤ ꯄꯥꯏꯔꯤꯕ PR ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕꯁꯤꯡꯅꯁꯨ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯊꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯗꯤꯇꯣꯔꯤꯌꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯐꯤꯗꯥ ꯐꯪꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡ ꯑꯃꯗꯤ ꯍꯧꯈꯤꯕ ꯂꯩꯉꯥꯛꯁꯤꯡꯒꯤ ꯃꯇꯝꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯀꯌꯥꯃꯨꯛ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯥꯛꯂꯕ ꯊꯧꯗꯣꯛꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯃꯛ ꯀꯣꯟꯁꯦꯡ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯁꯤꯟꯅꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥꯒꯤ ꯀꯦꯁ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯁꯤꯡꯗ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯗ ꯈꯪꯅꯔꯤ꯫ ꯑꯗꯨꯒ ꯍꯧꯈꯤꯕ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕ ꯀꯌꯥꯒꯤ ꯃꯇꯝꯗ ꯁꯥꯁꯤꯟꯅꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯁꯤꯈꯤꯕꯁꯤꯡ ꯑꯃꯗꯤ ꯁꯤꯈꯤꯕꯁꯤꯡ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥꯃꯨꯛ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯋꯥꯈꯜ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ, ꯃꯔꯨꯑꯣꯏꯅ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯈꯪꯕ ꯀꯌꯥꯃꯨꯛ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥ ꯃꯔꯨꯑꯣꯏꯅ ꯅꯨꯄꯥꯃꯆꯥ ꯃꯇꯝ ꯑꯗꯨꯗ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯒꯤ ꯃꯁꯥꯗ ꯂꯨꯄꯥ 5,000 ꯐꯥꯅ ꯄꯨꯔꯒ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤꯕ ꯀꯌꯥꯃꯨꯛ ꯌꯥꯎꯕꯒꯤ ꯃꯊꯛꯇ ꯁꯦꯜ ꯌꯥꯎꯔꯒ ꯆꯠꯈꯤꯕ ꯅꯍꯥꯁꯤꯡ ꯀꯌꯥꯃꯨꯛ ꯁꯥꯁꯤꯟꯅꯕ ꯀꯥꯞꯅꯕꯗ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯈꯤꯕ ꯂꯩꯈꯤꯗꯕ ꯀꯌꯥꯃꯨꯛ ꯌꯥꯎꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯥꯎꯅꯗ꯭ꯔꯤꯕ ꯑꯁꯤꯅꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯜ ꯀꯌꯥꯃꯨꯛ, ꯃꯔꯨꯑꯣꯏꯅ ꯃꯤꯇꯩ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ, ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯊꯝꯕꯤꯔꯝꯕ ꯏꯔꯝ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟ ꯉꯥꯛꯄ ꯌꯥꯎꯅꯈꯤꯕꯁꯤꯡ ꯀꯌꯥꯃꯨꯛ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯈꯣꯏꯅ ꯃꯔꯩꯄꯥꯛ ꯀꯟꯖꯅꯕꯒꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ, ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯐꯥꯔꯒ ꯅꯣꯡꯃꯩ ꯀꯥꯞꯂꯒ ꯍꯥꯠꯄ ꯌꯥꯎꯔꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯐꯥꯔꯒ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯊꯝꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯁꯇꯗꯤ ꯃꯅꯨꯡꯗ ꯁꯤꯈꯤꯕꯒꯤ ꯋꯥꯊꯣꯛ ꯊꯣꯛꯄ ꯌꯥꯎꯔꯛꯄ ꯑꯁꯤꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯟꯗꯛꯇ ꯈꯣꯏꯁꯅꯥꯝ ꯁꯅꯥꯖꯥꯎꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ
साजिनबगी पाउ अमुक तारकलिबा असिमक्ति अफबगी खुदम ओइद्रे हाइबा याइ अमरोमदा लेखिद्रबा सनाजाउबा असि मराल फना लेरबसु मसागी अनाबा अमना असेंगबा ओइना लेखिदबा ओइरबदी ngasi थोकलिबा वाथोक असि थोकलमदबा याइ अदुबु पुलिसना फारगा फुखरगा जुडिशियल कस्टडीदगी नेचुरल डेथ ओइना लेखिदबनी हाइबा यानबा सेमजिन साजिनबा मानबा पोस्टमार्टमगी रिपोर्टता लमदम असिगी मियामना पेनद्री मरम अदुना कोनसेंग सादुना ngangliba मनपुरगी पॉलिटिकल पार्टी सिंगना हंदकी सनाजाउबगी मिसिगी मतांगदा थौना फना असेंगबा लंगलालंगजिन पुथोकनबा होन्नबदा थौदांग लौबगी ममी तादबा सिना मरम ओइरगा अफबा सादुना पॉलिटिकलगी ओइबा खुदोंचाबा लौनबा अतोपा पॉलिटिकल पार्टी सिंगदा हुल्लगा ngangbा तोकलगा मरम चादना मिसी चादना सिखिबा सनाजाउबगुंबगी वाथोकता मांगजेल थाना मखा ताना मियामगी थबक तौद्रबदी मणिपुरदा नेशनल पॉलिटिकल पार्टी सिंगी फिदा फंगदबा मानदे।